Akaswani Imphal Nayani Devi na pau pajari ahan bada maru ay pau Manipur da ngarang miyoy chatret ni phum doi te sabgi manungda miyoy taruk nongna COVID-19 positive oy bet thengnare Assam amasung nok to Bengal Bidhan Sabha mikhalgi ahan batang kaki vote haujing e hakim mamang ayupu tariat tagi thadanaba hokre amasung rajya kharada COVID ke anoba case khangen hingalakpadagi laibak asigi apunba active case lak mari lising kunma thoi sumna humputaruk leiri Laibak asida COVID-19 ki laitat amuk hada sandorak liba ki yenglaga checksin bawat bagi thong sing tokpina ba haijari tangai phatba checksin tawrang chingak na chatpaga loinana chaihini phumanga gi mathakda leiba miyoi khudimak suksoi soidana vaccine kap thokpiyo yumdagi hekta thokpada face mask upiyo mi amaga gi marakta phuttaruk lapna leibiyo mai mit amadi khut chatoina hamdoktuna tarutana na thambiyo haujik mapung oiba pau Manipur da haukiba pung kun marida mioi chatret ni phum doi te sobgi manungda mioi taruk nong na COVID-19 positive oiba thengnare masi tharaga apunba positive case ki masing lising kun mapan chauhum humpura humdoi shure Rajya ki COVID-19 command control room na ngarang numidang waram thokiba cherol amada hai nong na positive oi kiba mioi sing adugi manungda Imphal East samasung Thobal dagi ani Kakching amasung Tengnopal dagi amamam yauri Hairiba matam asigi manungda COVID positive oiba mioi amata sikhibagi pau leite anaba naba phatuna discharge taukibaga loinana naba phakiba migi masing lising kunipan tamapan kutramapan shure naba pharakbagi chang chada marphudani pandasmik manga ani da leiri rajya asida hujik active case punna humfu leiri Rajya asida umangi sarukta lan mai chakpagi thaudok khangawdane hengalakpada rajya gi forest vibhagna nungnangba phungdorakli Manipur Sarkar ki Principal Chief Conservator of Forest and Head of Forest Force Kere Hobi Angamina Thopa Cherol Amada Hai Mioi Bana Hingbada Tangai Padana Changlibo Umang Singasi Miyang Villanni Maramaduna Umangi Sarukta Lamai Thabana Chingba Asi Damage of Public Property Act Lisingama Jamapan Marphumari Amadi Indian Forest Act Lisingama Jamapan Kuntaret Amasung Manipur Forest Rules Lisingama Jamapan Humpudama Thoigi Makhada Dandi Pangba Yai Maram aduna mahausagi potok sing umang paturel amadi lamlaki sa ujek sing ngak senduna thamba haibasi laibak asigi mipung khuding maki sangbidana pibat daitani umangda lamai thaduna lan thumangan migi thawong thok tanaba honabada khunai gi kanglu khuding mang amateng pangbinaba su cherol aduna hairi Yausang kumai ga mari lainana pangthokpa sana khonabagi thorum singidamak Imphal gi Kangladagi maira loba lakpada club amamanggi mioi mangadagi hena changba yaroi hairi State Archaeology ki Superintendent na thokpa cherol amada hai tha chi kunipan amasung kunmapanda ayuk pung tare tagi nungtil pung mari phawi manungda Kanglagi maru oiba gate ahumda club singi mihut manga khakdamak changba yagani adumoina makoina social distancing amadi mask pa yauna COVID ki tangai phadaba chan akanglon ching akadabani hairi IGAR South ki makhada Assam Rifles ki Kaithenmanbi Battalion sinduna medical camp ma Imphal West ki Lilongda ngarang pangthokre Assam Rifles ki cherol amana hai Singhat Battalion sinduna Churachandpur jila gi ngamkhoi dalaiba Hingtham Khuno village da su medical camp ma pangthokre maduda mioi chani yang khairom Layingki Kangbu asimangna Churachandpur jila gi mata village da leiba Nehru Bal Bhavan amasung Themnu Old Age Home da su medical camp pangthokhi Pradhanmantri Narendra Modi gi thagi wana sandokpa radio program Man Ki Baat hayeng ayuk pung 12 da sandokani thauramasi Akashvani Imphal na su Kangla amati Sangai channel animakta sandoktuna tahingani Pradhanmantri na wangang ba hekloi baga masigi Manipuri wahantok sandokani masi numit asimaki numidang pung 9 da su amuk ana sandokani masi Akashvani Churachandpur LRS ta su sandokani dialect sing mar paite kabui thadau mau amasung tangkul londana mathangi numita sandok Kani tabiri ba paw si Akashvani Imphal dagini
Asam amsung Nokchop Bengal Bidhan Sabha Mikhalgi Ahan Batangka ki bohot hujing hakim mamang ayuk pung tariat tagi thadanaba hokre numidang wairam pung tarup hawa boh thadanagani tangkak asida asangwi jila tarani thoida leba Bidhan Sabha kendra ni putariata boh thadanari tangkak asida mirep chani humpumarina lamba taunari madugi manungda nupi mirep kulumdo yauri nupi bohtar lak ni phuli sing kuntrani thoi yauna punna bohtar lak marpuma thoi henbana boh thadanaba sida saruk yari ngasi boh thadanari ba apun poling se sana lising tara mathoi changa kuntra taret ni BJP na luching pa National Democratic Alliance na asomgana parisat ka loina na punna mikhal thengna minari amaromda Congress na luching by United People's Party Liberal amasung Grand Alliance na chungchinna duna punna mikhal thengna minari tangkak asita Congress na mirep ni phum doi AJP na mirep ni phuma thoi BJP na mirep kuntra mapan AGP na mirep tara thagatli mikhala sida independent mirep phuda ni pan yauri Nokchop Bengal danga si ahan batang kakta Bidhan Sabha kendra kuntra da boh thadanari mikhala sida nupi mirep kun mathoi yauna punna mirep jama mar phudra mathoi na lamba thengnari nupi bohtar lak kuntra taruk ising kunipan yauna punna bohtar lak phudra mari henbana polling station lising nipan chanida ngasi boh thadanari mikhala sida BJP amasung Trinamool Congress na mirep kun mapan thagatli Leibak asigi tongan ba rajya singda COVID ke anopa case ki masing khangen hengalak padagi leibak asigi apun by active case ki jang sulep tane hengalakli hojik leibak asida COVID ki active case lak mari lising kun ma thoi sumna humputaruk lairi machi apun bo positive case ki jada ahumda swing manga ni hauki ba pungkun mari da leibak asida COVID ki anopa case lising yang khai mapan chama tarani pan thengna baga loina na apun bo positive case ki masing koti ama lak tarani pan hele hairiba matam manungda miyoi chani yang kaitare chiki Maharashtra Punjab Karnataka Chhattisgarh amasung Gujarat rajya manga asida nongmada thengnaba COVID ke anoba case ki masing khangen hingalagli Maharashtra da nongmada COVID ke anoba case lising kuntra manga chamapan yang kaini thoi Punjab ta lising ani chato kumpu ma thoi Karnataka ta lising ani changwa kulhumdoi thengnakhi Imphal da ngasi phongba pause singi maru oiba pau singi dama hauji ngangong kiran leire kiran Thagatsari naini Imphal ngasi phonga pausa singda maruina phonariba pau khara panba tarabadi Narengbam Samarjit Patiala House Court puthokiba tamuda Myanmar lanmina miyoi nipan nongmaina kapada ama sikhibagi pau amadi COVID-19 ga mari lenaba pau singa sini haibatai Huyal lan fauda NIA na Narengbam Samarjit Patiala House Court puthokre March 13 phawagi manungda Sairap Court puthorakadori haina ahan headline tori Supreme Court na April 3 Henry gi petition khanaragan have paw masu pawsi asigi anchor kalam the phone Sangai Express Manipuri da miyoi taruk positive oiki haina ahan headline tori Pongna phamda Assam da leriba Manipuri sing constitutional protection fanghana bohana gani haiba Chief Minister N Biren gi wafam na ahan headline tori Red Army gi uprising de pangto kre have paw masu photo ga konana pawsi asigi ahan balamai the phone Isel Express da Myanmar gi tamu da Lanmina mathong marum khangdana nomai kapada miyoi ama sire taret chokle Imphal puruktuna layeng kre haina ahan headline tori Samarjit Patiala House Court puthokre numit humni transit remand lokthakre haba pawmsu pawsia sigi anisu headline tori Naharol gi thodang da Sairauk singi ecotourism project ayuk pung manga dagi numidang pung nipan phabu yengba yare haba pawna ahan headline tori Umang mai thariba singda Forest Department ki warning haba pawmsu pawsia sigi anisu headline tori Sana Leibakta Myanmar gi tamu da police na nomai kapada mi ani sire tara taruk sokle haina ahan headline tori Lanmai thaba thingna balenga ki akhanaba thorang lauthokre mang takiba singi compensation lamai thaba singdagi lokhat kaduri haba pawna pawsi asigi ani sub headline tori Irai bakta Myanmar army gi nomai na palaba mi ahum Manipur da laikanari more gi ngamkhai paringda section thorang kankhale haina headline tawduna phongli Imphal Free Press ta nongmaina palaba Myanmar masa ahum Imphal purakre have pauna han headline tori People's Chronicle da Rajastha COVID kanoba case taruk thengnare have pauna han headline tori Sangai Express English ta tamuda lanmina nongmai kapada mi amasire nongmaina palaba mi ahum Jenims da laying li haina han headline tori Morning Bell da nongmaina palaba Myanmar gi misam ahum ngamkhai lansilaktuna Imphal da laying li haina han headline tori Manipur Melda umang mai thaba to u haina Forest Department of Pongdoki wapamna ahan headline tauri naini Thagachari kiran
लोइसिलकपदा कोविड-19 दगी ngakthoknaba face mask supa phutaruk lamna leba khujamadi mai mitaru tanana thamba haiba achamba thong ohum asingang na charpinaba amu anna ingsingjari aroibada maruiba pau amu anna Manipur da ngarang mioi chatret ni puhum doi test tabui manungda mioi taruk nongna COVID-19 positive obe thingnare Asam amasung noktum Bengal Bidhan Sabha Mikhalgi ahan batang kaki bohot hujing hakim mamang ayuk pung tarit tagi tadanaba hokre amasung rajya kharada COVID ke anoba case khangen hingalak padagi laibak asigi apunba active case 1,3,000 kun mathoi sumna humputaruk leidi Paulo Jari